ngasi numida waram phone ki batungan tungan Manipur si phone sing dagi maroi I pauk sing lokhosaraga Kanglai paki maira da sumna report tawri se minister Beren Pham thadok pagi Cherol ras bon satuna governor Ajay Kumar Bala da pisingkri kum sing English sing ani ga kungani to na sem ki BJP ki ani suba Manipur lenga ki manung sauno wakhalwan tinnarakta bana mar moiraga MLA amasung minister kaya kem tawdunu lainarakpa madi lenga ki lusingbu sinba center ki lusingbu singa taknadunu lakraba matung ngasi chief minister N Beren Pham thatokre loidana Manipur ki governor na ayaba piba ka loidana caretaker CM oina lainaba khanki hari chief minister oibidigi toksaragi haiba warol adu ngasi numida wairam chief minister masamana rasbona satuna governor Ajay Kumar Bala dukusinaki Pham thadok ki Cherol adu palibu wafam singdi central government na matam sana yingsin bidun state si ki manung da paikhat liba sakut thorang amasum tuan project sing Manipur ki miyam ki interest ngaktana thamgani thajai Manipur ki territorial integrity amasum ina khulab state si ki puwari ngaktuna thamgani thajai ngamkhai lana sangsilakpa sing thingba ga loina illegal immigrant sing thindokina ba thausul paikhala khigani thajai Drug amasum narco terrorism ki thabak paikhalakpa free movement regime mapung phana ngak senana ba mechanism paikhat pagaloina biometric lawbi ki thabak makhatana lakholakani amadi matam gi matung ina amasum thunna yangna ngamkhai yingsingani haibi ki thajaba thamni hari lenga manungda leidi MLA minister singna makhoi gi lusingbu sinana pagi damak center gi lusingbu singda taksin ki ba masum kem tawba lekhi en Beren Pham thadokhraba matung kanabu anawbu lusingbu ohelakada ki haibadudi sab sana khangmangamdri chief minister gi Pham thadokgi Cherol India gi president Draupadi Murmu da yaukhibaga loidana Manipur da animated suspension laire haina national news singda phongongarakhre Sera Silengak Party MLA amasung minister singna BJP gi makok thongba BJP amasung North East in charge Samit Patra yauna ngasi numidang Mipham pangthoktuna lenga ki lusung bakhatna thabak pekhat paukhre hari Sera the national paper kya da phongdorakpagi matungina di hausu Manipur da eliminated suspension thambaga roidana athuba matamda PR thamnaba center lenga na thabak pekhatlagani hanis phongdorakhi press ta phongba pawgi matungina di hausu pawgi oina di lenga lusing ba khanmangamdri paw se sema pawba da MLA amas minister sing Mipham pangthokli hairina su pawsna makhatana phongdorakli Amaramdana governor ngasi Imphal halakri center ki lusingba singna lakna ba khangalakpadigi nahal nungtil Delhi da sangkiba Manipur ki governor Ajay Kumar Bala ngasi nungtil pung ama makhai taba matamna Imphal halakri governor ni Imphal halaktringai ngasi Union Home Minister Amit Shah ga wari sanaki governor Ajay Kumar Bala ngarang Imphal thulaklaba Kolkata phawba laglaba matung center ki lusingba singna amung hana kaurakpadigi Delhi da sakibane mak ngasi Imphal da thunglakiba ga loinana Imphal gi city convention da pangthokadaba anirak suba akhoi Imphal International Film Festival lusin bagi thoramda saruk yagadabane hari amaromdana Mipham anida ngarang numidang khungak pasung police na phakre ngarang numidang pung 12 taba matamda lamlai police station gi telau mayai lekai da leba khungak pa naha tare lom khulai khara konana police ki kangbu mana phaduna pukre hari khulngak pa singa sina tumduna lairingi matamda Mipham adu police ki team ama laktuna khulngak pa tare khulai ga konana phaduna pukibane makoi phaki badubu athuba matamda condition amata yaudana thadorakadabani haina telau mayai lekai mera paibi gi secretary Chandani na phongdorakli magna phongdokibada Manipur lenga ki oina security force laina miyam ngakpi senbidabadagi ko ki terrorist singdagi miyam gi punsi mandi marebak Manipur kanana bagi dama khungak isa sing thulakibani maduna khungak isa sing phajunba yaroi atuba matamda condition amati yaudana thadorakadabani maduna tarabadi mama oibi sing akan khongjang sangsinganaki amaram ngarang hariba pumkham basimaktra Thaubal district ki khongjom langa thel da khungak tuna leiba khunja sing police ki kangbu mana phana bohona bada irang thokre miyam gi irang adu control tona bohona bada tear gas kya kapki serak tu da police team aduna khungak pana khra phaduna pukre hairina su pausna makhatana su phungdorakli ngasinu mida waram phongki ba tongan Manipuri sifung sing amasum thoki ba thagdo wathok sing dagi maroibi I pauk sing miyam la thamjagi hanwada paujal pausi ri khelo kusaraga Myanmar pangthok kadori election illegal oi election wasdo Myanmar military junta election pangthok na thaurang tori basi aini yadi haibigi wafam thamladuna international election wasdok na international community singda support tawdana ba taksinkhre haina agency ki report amana phongdokli report asina makhatara dun hai Myanmar hauzik oiriba phibam asida asengba election pangthok paibasi oithok pangamloi maramdi opposition party singbu athingba thamjinba ga loidana press singbu maning makha tambada namthaduna thamli
हाइरिबे फिबम सिदा म्यांमार की मिलिटरी जुंता ने इलेक्शन पांगथोक पाइबसी कांगलोन चुंबे इलेक्शन अमदी ओइरोय मरम अदुन इंटरनेशनल कम्युनिटी ना म्यांमार मिलिटरी जुंता ना पांगथोकनबा थौरांग सथरिबे इलेक्शन असिदा सपोर्ट तौदनबगी वाफम तक्सनखी चाइना इंडिया अमदी रशिया ना सिंगबा लेबाक सिंगसिना जुंता ना पाइखलिबे इलेक्शन पांगथोकनबगी थौरांग असिदा सपोर्ट तौरिबा सिबुसु खंथबिनबा इंटरनेशनल इलेक्शन वास दोना तक्सनखी यारी अमरोमदना हयेंगदगी हौगदोरिबा सेशन असिदा स्टेक होल्डर्स सिंगना मणिपुर की इरांग असि लुसिननबा अयेतप वरेप लौबियु लुपसिंग हयेंगदगी हौगदोरिबा तरागनिथोय सुबा मणिपुर लेजिस्लेटिव असेंबली की तरे सुबा सेशन असिदा इंग लिसिंग अनिगा कुनगो होमदोय की मे अहुमदगी हौरखिबा मणिपुर की इरांग असि लुसिननबगी दमक MLA अमसु मिनिस्टर सिंग अपुनबा रेजोल्यूशन लौदुना तुंग कोइना सनबि याब वरोइसन म पुरकपना सुंगनि हाइना मणिपुर की तुंगान मलुप तराग मरीना रूलिंग अमसु ओपोजिशन अनिमक तो अपील तौरी कमिटी ऑफ पीसफुल कोएक्सिस्टेंस मणिपुर मीतै मैतै ट्राइब यूनियन फेडरल स्टूडेंट ऑर्गेनाइजेशन कंगलैपाक यूनाइटेड मैतै पंगल कमिटी कमिटी ऑफ रिलीफ एंड रिहेबिटेशन कंगलैपानास गेलहौमी फुरुप अपुनबा अवोनबा मणिपुर इमागी दमक ऑल इंडिया तांजमी इंसफ इमागी मेरा ऑल मणिपुर मैतै पंगल्स क्लब्स ऑर्गेनाइजेशन यूथ कलेक्टिव मणिपुर नुपी यूनियन फॉर पीस एंड इंटीग्रिटी अमसुंग मणिपुर इंटरनेशनल यूथ सेंटर पुनः खुयेक पीदुना थादोरकपा चिरोल अमगी मतुंग इन हाय सैयनी फरकदोरबि इरांग असिना मरम ओइरगा तंगदु लैतादबा मिहोय कियागी मयुम मैकै मंगन तखनखिबा लमदम असिदा ह्यूमैनिटेरियन क्राइसिस साथीबा मोंगना पुरखिबा थाउदोकसिंग असिना मरम ओइरगा स्टेट असिगी मियाम हौजिक वाबना खमथेंगले मसिगी मथक्ता मियोय लिसिंग हुंफु मयुम मैकै लैतदुना रिलीफ कैम्प अमदी मफम क्यादा मपुंसी हिंगननबगिदमक अंगम थबक सूदना अवाब खांगनरी मखोइसिंग असिदा लैंगा असिना मथौ ताबा हक्सेल अमदी हिंगनबगी लंबी पीबसु तंगाइपदे हैदि नोमनोमगी अवाबना थलब इंटरनल डिस्प्लेस पर्सन सिंग असि हौजिक साइकोलॉजिकल ट्रॉमा नादुना मसा मतमदा फाव सुसाइड तौदुना सीजब कया याखरे खुदिमा सिगी हौरकफमनी हाइरिबि इलीगल्स माइग्रेंट सिंगबु लैंगा असिना थिंगबसु ngamdi masina state asiki leijariba resource singda achaw saithing sing piduna awaaba taraba miyam gi mathakta amuke hena khudong saraba thugali lop sing asina state ki lenga asita national register of citizens sana handuna mito masa khangdoktuna ain kaina leramba sing maramda halan khinabi gi policy sing lokhat pasu udri Cherol asina makha taraduna hai thoklibi irang asita khulai paiba ki group singna violate oiba attack sing sathaduna civilian kya gi punsi masum lantum mangan hibadana tana miyoi kya amasu soinai handuna laidi masipuna mas state amasum central government ki mari leina basingna manipur state santi purak hanba madi tangdu laitana lehanana bu hona bada asobu thautang lorakani khalubadu hauju phawat na thaiduna laidi haina phungdurakli asugumba manipur gi phibu masi yenglaga hayengdagi hona sathagadauriba manipur legislative assembly gi session asida governor na pigadoriba address asida manipur gi santi hanjilangnaba warol hapiyo session asida numini natragana humni kaithoktuna manipur gi crisis asi budget estimate 2025-26 amasum supplementary demands for grants 2024-25 khanadringai mangjona rolling amasum opposition parties na kupna khanaduna tung koina satnaba yaba waroisana ma puranaba resolution labiyo aduga kolai paidun irang asida yauri besing asida unconditional ceasefire thamduna violent oiba action sing to hanana bo hanabiyo relief camp the lady ba IDP sing the matik sab relief health care masum rehabilitation pibiyo national highway da apan pi divising as yeng sinduna security matik sana thamduna highway sing da apan ba yauduna satok sinjahan biyo haina lup taragom do gi Cherol asina phungdorakhi masang oiba khara session asida nominani natragana humni kaithoktura manipur gi crisis asi budget estimate 2025-26 amasum supplementary demands for grants 2024-25 khanadringai mangjuna rolling amasum opposition parties na kumna khanaduna tung koina satna biyaba gorisana ma purona ba resolution lobiyu aduga khulai paiduna irang sida yauri besing sida unconditional ceasefire thamduna violence oiba action sing to onana bohona biyo relief camp the ladiba IDP sing matik sab relief health care masum rehabilitation review national highway da apan mapi dibising asing sinduna security matik sana thamduna highway sing da apan ba yaudana satok sin yahan biyu haiba masung obu wapum thamjari amarom dana delegate minister atisi pham thadopagi Cherol lieutenant governor BK section ada ngas pishin kre
Delhi Legislative Assembly Mikal BJP na absolute majority phangduna mai pakraba matung Delhi gi Chief Minister oirambi Aam Aadmi Party gi Atisina ngasi Delhi gi Lieutenant Governor B.K. Saxena da pham thadok gi Cherol pisinkre ikoi kuidana Delhi gi Assembly Mikal da Aam Aadmi Party na sauna mai thi banangkraba matung BJP ga akan mamong na lamba tawngnarabasu apun basit humdra gi manungda AAP na sit kungani thoi khaktamuk phangduna sauna mai thiki aduga BJP na apun basit nifuga nipan phangduna Delhi gi sasana sida sahi kungatere ki manungda amuhana BJP na lengak pairgani hadaki Delhi gi Mikal da AAP gi Supremo Arvind Kejriwal amadi hana gi Deputy CM Manish Sisodia na singba saknaireba miyoi kyasu Mikal asida maithiki bini Amaramdana Kakmayai IRB post gi nongoi mapan lakhre laikai miyam na yaning du utuna wakat Mipham satakre ngara numidang pung 3 makhairom tarakpa matamda nongpok sakmai police station gi manung sanba Kakmayai da hangba IRB post ma da sakangdaba singna over power toraba matung nongoi mapan lakhiba gi mayokta ngasi lamda madu gi miyam na hairiba IRB post asigi manakta yaning da ba phongdok tu wakat Mipham phamkre thawdo du ngara numidang pung 3 rom tarakpa matamda gari tareta lakpa miyoi singna Kakmayai da liba IRB post asida sangsilaktuna IRB personnel sing overpower toraba matung AK-47 rifle ahum SLR taruk puna nongmai mapanasi laklaga pokhibane hari thawdo adu laikai miyamna khangnarakpadigi khunja singa mafam adu thomjilaktuna security singa loinana nongmai lakpadi yawa miwe amasu phawbangam ki hari tungda miwe du nongpok singmai police station amadi yaripu police station digi ehenma police personnel sing laktuna miyamna phakhiba miwe du kusanaki aduma pu official oiba paw amata police ki maikedi ki haujuk phawbi goina phongdorak palitri nomai lakhi badu yaning duba phongdok tuna ngasi nungthil Kakmayai mayai laikai da leiba IRB post asigi mamangda laikai miyamna wakat Mipham phamduna khongjang sangsingki khongjang adu saruk yakhibi maira paibi amana phongdorak pada lamdam asida thuklibi irang asi horakpa matamna Kakmayai khulgi miyamna jenarurabane laingang na IRB thambi badagi khunja sing ingna singna leiba horakhibane adubu ngarang numidang khulasibu ngakliba IRB post asidagi masakhangdaba singna over power tawduna nongmai lakhibadagi mafam asida leiramba IRB sing loina lokhatpikre miyambu ngakliba IRB singdagi khulai munbirabanina makhoise loina hankhre Maramaduna khunja singna leiba ngamlaroi haiduna Manipur lengana IRB state force sing thambiduna khunja singbu tangdu leitana lehanbiu asigumba leibak thiba thawdo asi makhatana thuan bigan waikhi Amarumdana Indo-Myanmar border fencing FMR handokibagi mayokta CNPO na mass rally sakadari Indo-Myanmar border paringda ngamkhagi sambal khabigi thabuk chatharakpa masum hana satnaramba free movement regime FMR lakthokibabu yaningdaba phungdoktuna Sandel Naga People's Organization CNPO na sinduna mass protest rally amasum total shutdown gi khongjang sangsinabagi dama sem saba loikre hari Sandel Naga People's Organization gi head office na thadorakpa Cherol amagi matung ina tha asigi haukiba tang ahumda pangthokkiba general body emergency meeting da laukiba warep ki matung ina tha asigi lakliba tang taragani thoida Sandel district headquarter da mass rally satpaga loinana Sandel amasum Teknopal gi naga singna khundaba mafam singda pung taragani thoigi shutdown gi khongjang sangsinana ba sem saba loikre mass rally gi oina ayuk pung 13 tabadigi Sandel gi Zaphau bazar phawrga DC office manak phawbu sakani masigi loinana Sandel amasum Teknopal gi naga singna khundaba mafam singda numid adu gi ayuk pung 3 tagi numidang wairam pung 3 phawa pung taragani thoigi total shutdown satakani ki khongjang singa sigu mari lainana area wise in charge sing hapkibaga loinana Sandel da leiba Naga tribe hoho sing Mahairar Loop sing CSO sing village authorities sing amadi mari lainaba singna sogot piu haina CNPO na appeal torakli Amarumdana Sathagadoribe assembly asina article 3 semdoknaba warep lofam thui social activist sanjoy Hayengdigi hauduna sitting taraga mathuleipa Manipur Legislative Assembly Mipham asida sahi lising kyagi puari leizaraglaba layoi khrabai khoigi ipai pu singi ikheng tanamadi Pambom pangal tana ngakpi sanbiduna thambiramlaba aikhoigi poknapam lamdam kanglaipak Manipur gi apun regi saktam amadi territorial integrity da ngahak leitana thengthang kya da singnarakliba akiba pirakliba se amuhana singnarakpa madi akiba pirakpa ngamdanaba sathagadoribe assembly Mipham asina Indian Constitution ki Article 3 semdoknaba akan warep ama lofam thu haina social activist sanjoi hanthem na ngasi kumbi AC ki manung sana leiba wangu nauda khong ward number 1 da leiba ima
Laisna Lairembi Community Hall the media sing unaba Thoramama the Fondorakli. Mana Makataraduna, Tha Sigi Amada Lenga Sigi Minister Kumbi the Lakiduna, Miam Timba, Mipham, Kumi College Simapung Pava government college Oigani Hana Lakuki Vadu, Taram Okli. Makatarakpada, Karamama Tamda Lakotani Habisi Subsan Hibangamdri Hena, Takpi Nambadu, Yaragadi Handaki Panguduribe, Assembly Miphamasida. Education Department ki demand amadi business khannarakpada kumbi college amadi masigamana ba thakta leidiba college su full fledged college oina lokhatpina ba warep lawbi yu haina CM amadi education minister ki pungning singslakli kumbi college ase Bisnupur district ki aroiba sarukta leiba hauji su khungangi lairaba mahiru lising ani romda awangba thaki mahitama phangaliba amata ngairaba NAAC Bengaluru da Bengaluru na English ngani ga kungani thoida mai pak na SS tawkraba madi Manipur lenga na su English ngani ga kungani thoida overall development gi certificate of appreciation phangma ngamkiba Bisnupur district Sampura madi Kaksing district ki mahairoi kya gi awangba thaki education phangaliba amata ngairaba college ni haina ningsing khen spouse na makata na su fundorakli adugo tendang na sumna mayam na thamjaramgi aduga hausiku ina di mayam paus matang sa lusinjarage masum mayam puna anauba update ngamina sena channel sigi makai degi sumyangi mafam na makata na thamjari makata ba anauba update mayam puna ngamina si